Liching Jiri Bamgi Makada Kaukiba Pung Contrataruki National Highway Contrataret Imphal Jiri Lambida Pung Chatahri Cheragasida Matam Kaktaba Public Curfew di Handokhre Hiramasigi Matangda Aikogi Jiri correspondent Rohit Amadi ELITETV News Editor Update News Lobisi Tagachari Riskes Marina Koi Jiri Bamgi Lisingi Makada Kaukiba Pung Contrataruki Janan Flight Marina Koi blockade ngasi numandaran pung taruk talo selagani adubo maruina hariba apun ba apex body isna kokhiba adumba bannesna maram marakanda lambi da sok kasin dangarang de achauba akai ba piraba lakhim ne adubo ngasi di khara komthoi haigi mami tabu phangi adubo cherak sida khoi public curfew thamba du lokthok khre ba paulei hauji hauji akhoi gi jiri correspondent rohit mafon du lari rohit maruina khoi pung kuntra taruki kokhiba adum blockade asi ngasi numandaran pung taruk talo sengadabani hauji karam film de lari aduga public curfew su handokhre ha ba paulei kai lei rohit so Peace Committee na kauba pung kuntra toki bandi National Highway ki bandi sa hausi chathari adubo lambi sorok tadi hanagum mausagum gari nung chen bagi mamiri urisa maru na kai haibiyo liching ji na kauba public curfew dri sangasi ayu pung baro dai da handokre sa maru na hausi si karam mafam da yanaba lei khoi SP ga wari sanagani haibagi wafum leiga da SP ga wari sanana ba chalubada unarakte haibagi wafum su lei karam wafum de lei maruina khoi jiri bamgi SPC khoi masi transfer haba yaroi haidana mayam lakpa madugi peace rally chake tawba maduda 144 chairakpa madudagi mungna ba thoktana khoi tear gas can aduga smoke bomb kaptana khoi mioi nupi yauna mioi manga amso sokpa nangkhrabani nahan si madung darakpada ngarang si ban kauraga chatharakpani ngasi pung taruk ta loigadabani hauji karam phumda yasinaba leibra nataga kari kari wari sanaba leire rohit oh sir ngarang numidang athengmada local level ka loyana SP ji banga duga liching gi thomi singa punna wari sanaba kawu matamda liching gi thomi sing tangai padana numidang oibadagi tangai padana meeting adu ngasi yeithok ke misadu yeithok ke bagi chera sida SP ji bangna ikang khangawdana masa magna ji bang da leiba MLA da tamdana amati liching gi thomi singa taklamdana mangna Satki basi Pajamyan Makandem to Yamadi Mahanga Masagi Marang Yana Chachaki Bagi Makalwanda Pajamyamna Azik Tauriba Public Curfew Handokhre Nisa. Maruna Hazik Kari Wari Sanagaba Aduga Pau Gimi Pam Double Libra Listing Makedi Kari Lay Aduga Lariba Concern DC Aduga Emily Makedi Kari Pungdok Balay Hadifabuda right. Hazik Poki or Saduma Pungdok Pemle Jadubo Lichingi Chairman W. Dinesh maintain hagi badadi chigi basically se matung tabla chatkani haibagi wafam se thamna kisa ada hauji se makhata na press conference mata ude hom leibra duga kari film de leiri hauji bogi di press conference to wafam de leiti sa dugo aki memang na press meet to ki ba du dadi ban public curfew se handok chari haina mukon di haya kisa okay thagachari rohit adu makhata ba haji koi public curfew handokhi haibagi press meet pangthokpa du ngaki matung da koi footage net ki khudongcha da balai bani na sum asam janghlaga thabiraknaba honabiu leptuna du makhoi jiri bamgi leiri fibam akoi mayam da paudam jage thank you so much rohit makhata ba paudi akoi rishikesh tagi morominasi